Manipurda HOUJIK OIRIBA demographic imbalance asi matam kayagi Mamang Dagi illegal immigrant kaya Khunda Leitahallamba Aduna Thokhanbani HAINA HANNAGI Chief Minister NONGTHOMBAM BIREN NUNGNANGBA PHONGDORAKLI HANNAGI Chief Minister NONGTHOMBAM BIREN social media da thagalakpa post amada mahakna hai Manipur gi manglam chatta hangatna yenglubada thamoi kainingai gi masak oiri lamdam asina mapung phaba state ama Fauba oijingaidagi hauna authority singi ayaba yaudana refugee kayana lamdam asida changsilaktuna Khunda Leitahallamba lising amaga chamapan humpugi aroiba sharuk amadi lising amaga chamapan humfu taragi angan basharuk dagi hauna refugee imung lising amaga chawngarom lamdam asida changsilakpada makoigi rehabilitation gi damak mateng pangki haibasi HOUJIK leiriba document sing asina khudam changdam oiri Matam aduda MP Lengaki Loishang Singh amadi Refugee Association na irakhiba cherol sing aduna lamdam asida refugee masing yamna changsilakhi haibasi mayek sengna takli matam adugi parliament ki member Paukai Haukipna matam adugi Minister of State for Home Affairs ta ikhiba cherol amadasu kumja lising amaga chamapan humpu tareta lamdam asida refugee imung lising amaga chawngarom Khunda Leitahallamba leire haina palli refugee oina lamdam asida changsilakiba imungsing adu ngasi karaida laikhrabagi haibasidi hangba yaba achawa wahang ama oirakle haukiba chahi singda lamdam asigi demography da chauna ahongba lakli haibasi mipum khudingmakna khangnare issue asi aikhoigi identity amadi khunairolga yamna naknabada apikpa issue amani haina lawba chumloi oirakliba fibam asina aikhoigi puwari aikhoigi ngasi amadi aikhoigi tunglam chatta chauna ahongba lakadabana issue asi tumina yengduna leithokpa chumloi maram aduna aikoi khudingmakna amata oina lepminnaduna thengnaminanabagi tangai phadaba lei wafam asi politician ama oina khakhaiba wafam nate haibasisu miyamna khangbiyu hainasu hanagi chief minister NONGTHOMBAM BIREN gi post aduna makhatana phongdorakli